JNIMS chahi ahum PG Tambagi admission fee asi Lupa Lakh amadagi Lupa Lakh ahum da heng-gatlakkhiba adu yaningdaba phongdoktuna hospital asigi resident Dr. Singna OPD ki service leptuna khongjang changshinba houkhre mari leinaba authority ki maiketigi chapchaba maram amata pidana JNIMS PG Tambagi admission fee chada chahum heng-gatlakkhiba adu yaningdaba phongdoktuna hospital asigi OPD block mamangda JNIMS ki resident Doctor Association na silaga khongjang changshinba houkibini. Stop exploiting doctors, say no to fees hike, amade they say hike, we say strike, haina thaba play card kaya season naraga, changshinba khongjang aduga mari lenina resident Dr. Krishna Priyan Hai, JNIMS PG Tambagi apunba admission fee ase Lupa Lakh amakhak oirami adubu kumja inglesingani kunnithoigi October thadagi PG Tambagi admission fee ase maram amata pidana Lupa Lakh ahumda heng-gatlakkhi admission fee heng-gatlaklabasu stipend de heng-gatlappalaite hiramasigi matangda mamang chahi kumja inglesingani kunmarigi January thadagi mari leinaba authority da haizaragalakhi Laibak thibadi ngasi fauba positive oiba paukum amata fangdan lady. Fibam masida khoishaunarba JNIMS ke resident Dr. Singna khongjang ase changshinba hobane khongjang asida pung humfutara nithoi JNIMS ke OPD service Singda resident Dr. Singh amata saruk yadre. Masigi matung tarakpada authority ke marketigi Chunaba paukum amata piraktrabadi emergency service tasu resident Dr. Singh yaudana ba firep laude. PG ki heng-gatlakkhiba admission fee ase India ke atopa state singda leiba lenga ke medical college singa changdam nabada aduki mate wangle chada chahum heng-gatlakkba haibase aikhoi yabangamloi maramaduna PG chahi ahum tambagi hana oiramba Lupa Lakh amage senfum aduda lengdana lehanba haibase aikhoi ge achetpa dimani haina Dr. Krishna Priyana makhatana phongdokhi I giving Dr. Krishna Priya, I third year PGT in Department of Anesthesiology da. Ado I ngasi resident Doctor Association ma'am gi mahut sinda na haizari haidi akoi gi immediate senior da akoi gi total admission fees e PG gi 1 lakh oiramani ba total 3 years duration sida. And then suddenly akoi batch tagi total 3 years to 3 lakhs increase tawrok pa 1 lakh tagi 3 lakh. Asije maram chadana aduga shi stipend admission fee heng-gatlen na stipend heng-gatlakpa adugumba kemta heng-gatpa laizade akoina shigi matang da January 2024 dagi hanjan authorities mayam da adum haizare adubo positive response amta phangdaba dagi akoi ngasigi protest ase tawjabani aduga protest gi makha tarak poina akoina 72 hours oina akoi resident doctor involved tawdabida OPD service keka amta akoi involved tawjadre ado shigi matung da su akoi gi response amta phangdaba taragadi akoi emergency service to akoi yauzararoi